Lakhipur online putok saba Agas ki tang ani irai numit ki Khomjinba Pao tabirase. Ahan bada maroi Pao. Pak chauna uchara thaduna Amrit Bricks Andolon da saruk yana na ba miyam da apil tawre. Relief camp ta lairiba inmate singi khongjang thingna na ba hona bada police ka chauna mungna khre paumi phura khre. Angang unaraba matung angangi birth certificate amadi Aadhaar card animak pinanaba thorang tawre. Jiribam district ta nakalanegi marakta tangdu laitaba parakna nabagi pandamda mipama mapangthokre amasung Paris Olympic ta tarukni chanba numita Bharat ki bronze medal amakaloina na punna medal ahum sure. Hauzik mapungoi Pao tabirase. Assam ki CM Dr. Himanta Biswa Sarma ki thausil makada Rajya sinba thungna uchara crore ahum thana nabagi pandamda paikhatpa Amrit Bricks Andolon ki khongjang ki makha tarakpa oina jumsakaisa numita Silchar Divisional Forest loisangda tongan ba SHG group sing amadi school ki mahiroi singda uchara jen thoktuna thoromadu pangthoke. Lagliba Agas ki tang tara manga phawbagi manungda Kasar jilada uchara lak amaga lising taranithoi thana nabagi pandam thamle. Rajya sigi akoibagi ising nungsit ki phibambu hena sengna thamna nabagi pandamda Rajya sinba thungna uchara crore ahum thabaga iroinana Rajya sigi miyoi khudingmakna imagi mingda uchara pambi amamam thana naba Mukhyamantri Dr. Himanta Biswa Sarmana miyamda apil tawre. Thoramda Silchar gi MLA Dipayang Chakraborty, Udarbon gi MLA Mihir Kanti Som, Lakhipur gi MLA Kausik Rai, Kasar gi DC Rohan Kumar Jha, Kasar gi SP Numal Mahatta, DFO Bijoy Pal galoinana Silchar Divisional Forest loisang miyoi kayana saruk jakhe. जब ट्रैफिक ज़्यादा हो जाता है, ज़्यादा लोग अपलोड करने की कोशिश करते हैं तो आप लोग में से कुछ अपलोड नहीं कर पाते हैं उसको। इसी को देख के सीएम सर ने अपलोडिंग का जो दिन है वो 5 दिन और बढ़ाया है। आज से शुरू होकर 15 तारीख तक हम लोग अपने SHGs को, स्कूल्स को, डिस्ट्रिक्ट पुलिस को, थाना को, एयरफोर्स, आर्मी, असम राइफल्स सबको हम लोग पुली बांटेंगे। आप लोग सबसे अनुरोध है कि इस पुली का प्रोटेक्शन करें। और इस बार जो एक नया चीज़ जो सीएम सर ने बोला वो ये बोला कि लास्ट ईयर हम लोगों ने सारे इंस्टीट्यूशंस को दिया था, हमने सारे सरकारी अनुष्ठानों को दिया, SHGs को दिया। इस बार अगर कोई भी NGO या फिर कोई भी प्राइवेट बॉडी जो इंटरेस्टेड है पेड़ लगाने में तो वो भी आगे बढ़ के आ सकते हैं। इस बार का और पिछले बार का चेंज यही होगा कि इस बार हम लोग ज़्यादा नॉन गवर्नमेंट ऑर्गेनाइजेशंस को इसमें इंक्लूड करना चाहते हैं। पिछली बार हम लोगों ने 4,55,000 पुली लगाए थे, इस बार हमारा टारगेट 1,12,000 का है। Chahi amaga tha mari henjelaglaba Manipur da thokliba irang asina maram oiraga Committee on Protection of Mitei Victim Morena sinduna ngarang sakol senumita mafam kaya dagi lanjena duna tongan ba relief camp singda changjafam lawduna leiriba inmate singa punsin naduna makhoi relief camp ta lening tre athuba matamda makhoi gi yumda halanbiro haina khongjang changsin khre khongjang adubu thingna na bohona bada Manipur State Force ki maiki dagi tear gas cell mog bomb kaya sizinaduna khongjang adu thingna na bohona bada chauna mukna ba thoki bagaloinana miyoi tararom asakopan nangki haire nakalama romda khongset adubu paw longna na bagi changsiluba impact news ki pawme RC mangang chabu Manipur police ki SI amana purakre haire thodokadagi matangda amju amadi editors guild Manipurna akan mamongda yaningda phongdokre khudaktagi Manipur police kamari leina ba paw phongda ba haina amju amadi EGM na wari blokre loinana pungni phunipan gi manungda chenaba officer dismiss tawkadabani haina mari leina ba authority da taksin ba haina suyana ki haire nakana maromda paumida khutha ki ba thodokadu gi matang da thabak lokhalagani haina Manipur gi CM nongthoma birena thajaba pirakre haire akam patta leiba Ideal Girls College ta hangduna leiriba relief camp ta leiba inmate singna ngarang chatkiba khongset amaga mari leinana khongset adubu Manipur police na tear gas mog bomb na chingba kaptana tan khaina na bahona bada mafam adu da leiriba Eastern Ideal School gi pikliba chahi nauriba mahiroi sing adubu aki akhang phawon khibagi thawong adubu MSU MSF Desam KSA Suk amadi AIMS na chingba mahiroi lup tarukna akan mamong da yaning da phongdokre loinana asigumba thawong sing makata na tawbidana ba mahiroi lup tarukna mari leina ba khuding makki mafam da apil tawrakle panba yai thodok adu school gi manak amadi school matam oibana smoke bomb amadi tear gas kapagi khonjalda angang kaya ama aki akhang pokpa amadi wantharakpa yaurakpadagi laikana khi haire
sida ai hojik sida lakne aka party da lakho matamda esai amana ai phone dorga camera se ka ba lakne adu mar kana no kari no ai ka chin lok thuga ai na ka lok thuk ni na to ka ai ka ke no ni pawi ni na hai ba adu nang de man ko jala kin sila ko adu ga phone ni man lang mai chuai ni je chuai ni adu ai ni kano ju ma na ai ge camera ki kano ju ma na chuai be ba Kangan jaba ma tang sikpa saba paralysis diabetes prostate problem liver chawthokpa amadi kidney da nung leibana chingba atai ana layeng gi tamak senior physician Dr. N Ranjit Singh MBBS DMB DSC nongmaijing khudingi nungthil gi pung amadagina pung taruk phawba Kasar Lakhipur SDO office mamangda leiriba JM Enterprise ta laktuna layeng ga dawri mangjongno na booking to bining basingna mobile number 9401219621 natraga 8135870447 number asida ngasimak pau phobiragu Handaktagi hauduna Assam gi medical college singda angang unaraba matung angang adugi birth certificate amadi Aadhaar card animak medical college singdagi piragani haikre wafam asigi matangda rajya gi mukhyamantri Dr. Himanta Biswa Sarma na yumsakaisha numita phongdokladuna rajya asigi medical college tara homdoidagi hairiba kudongchaba asi pinanaba pilot project ama paikhalagani haikre ahanbagi oina medical college singda aduga matung tabada district hospital singdagi hairiba kudongchaba asi phangalagani hairi Kasar district ki manung chanbada leiba Madhutilada handakta chahi 15 gi nupi macha amabu chahi 90 gi nupa amana moithiam tawduna nupi oibigi ikai khumnaba mangan khibaga mari leinana nupi macha adugi imung manungna silchar chodor thana da wakalakpadagi nupa adu police na phaduna wahang pawang chatharaba matung posco ek ki makhada nupa adu jail da thajin kre hairi hairiba thokdok adugi matangda police na lakhat ki bathabak sing adu da peladuna silchar chodor thana gi officer in charge Amit Singh amasung investigating officer madam Ainu Borwa gi maphamda All Assam Mitei Women Protection and Development Committee ki maigedagi mihut kangbo amana haraute ama phongdokre mihut kangbo adu da saruk yakhibi committee asigi president Jagadhatri Singha amasung working president Gitu Debina asigumba phataba sajali chachatpa miyoi singbo asumna khutakta ain gi mateng loduna matik chaba chairak phanghanna ba honagadabani haina phongdokhi Kasar Lakhipur ki manung chanbata leiba Labokpar railway crossing da leiba leibak manung da chatpa cable da amanga ta thokpana maram oiraga 33 kV fuller tol feeder asi thabak tawba ngamdre maramaduna matam gi oiba load shedding thokpani haina APDCL ga mari leina ba paw aman hairi hairiba cable asi semba loidriba phawba mai matam sana phangkhiroi haina paw asina makhatari Jiribam district ta nakalane gi marakta tangdu leita ba parakna na bagi pandamda mifama mangarang August ki tang amada Kasar Doyapur gi CRPF group center da pangthokre hairiba mifama duda Jiribam district ki mitei amasung mar community gi mihut kangbu singna saruk jakhe Jiribam gi DC DIG CRPF Jiribam SP Jiribam Assam Rifles amasung CRPF ki makok thongma miyoi singna saruk jakhiba mifama duda Jiribam da tangdu leita ba parakna na ba honabada nakal anina mapung phana mateng pangna ba haiba wafam yana ki hairi mifam aduda Jiribam district ki paite thadau amadi mizo gi mehut kangbo su saruk jakhi hairi mathangi mifam August ki 15 da makhata na pangthokani hairi Ngarang Bharat ki tongan ba bank singda ransomware hairiba malware asina landarak-tuna mikup kharagi oina ATM amati UPI ki sen thadok thajin da panba thokre panbayai ransomware hairiba asina internet ki kuthangda phataba miyoi singna computer ki data sing lock toksin khraga sel pidrima makhai hairiba data sing adugi lock hangba pidabani Paris Olympic ta ngarang taruk ni subanumita Bharat ki shooter Swapnil Kusal na nupa gi meter yankhai rifle 3 position da bronze medal amalaure masikalwina na Paris Olympic ta gi Bharat na phangba apunma medal ahum sure Bharat ki PV Sindhu nupi gi singles badminton pre quarter final da China gi makhutta lehore Energy Healing Center Naturopathy and Magnetotherapy Hospital Mapamasida steam bath, hot water immersion bath, chiropractic bone setting,
yoga, infrared, clinical magnetology, chakramat, spinal neuromassage acupuncture, acupressure, sirodhara massage na chingba chawkhatlaba mahusagi layeng patapsing asina diabetes, kidney amadi liver ge anaba, paralysis, sciatica, spondylitis, khwang naba, khu naba, nerve ki anaba, blood pressure, heart disease, brain stroke, nupi gi laina amasung nupa gi hakchang thong gi laina loinana hakchang sikpa saba amadi joint pain layeng jari masita sunatana mipum khuding makna hakchang phana lainanaba steam bath amadi panchakarma tawbiduna hakchang gi hu chenba toxin lauthokpa yai lengsin biragu energy healing center rongpur part 2 aduga city chamber na first floor Smile Market Central Road Silchar Wandani advance booking ki damak mobile number 9395732456 number asida call to birak namaning singjari मेरा नाम संगीता कौरव है। मेरा किडनी स्टोन था, मेरा पैर पूरा फूला हुआ था। यहाँ एनर्जी हीलिंग सेंटर रोंगपुर में आके अब मेरा पैर कम गया है। अरोइबदा मरोइबा पाव अमुखन्ना पाक चावना उचरा थादुना अमृत ब्रिक्स आंदोलन द सरुक याननबा मियामदा अपील तौरी रिलीफ कैंप लेरिबा इनमेट सिंगी खोंजंग थिंगनबा होनबदा पुलिस का चावना मुंगरख्रे पाउमी फुरख्रे आंगांग उनरबा मतुंग आंगांगी बर्थ सर्टिफिकेट अमदी आधार कार्ड अनिमक पिननबा थौरांग तौरी जिरीबाम डिस्ट्रिक्ट नाकलाने की मरक्ता तंगदु लैताबा परकननबगी पांदमदा मिफममा पांगथोखरे अमसुंग पेरिस ओलंपिक तरुकनी चंबा नमित भारत की ब्रॉन्ज मेडल अमका लोइनना पुन्ना मेडल अहुम सुरे लखीपुर ऑनलाइन यूट्यूब चैनल की पाव संदोक चबा ngasi gi oinadi matang asida loijare